Hello? 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 Hello, Simboy. Hello, ito na sama. Nang Simboy na tro? Anara, Simboy na traga, pang hai gitu. May tayo Mani ne, ay may tayo ni ne. Simboy, ay kang nang. kunara ne, kang ne. Ay, nang friend sampi ni ne. My friend. Nungai ko. Lando nungai bra. Kari nu ne, phone ja, tawag ka nga ri, lan gi bari ang na hawja lai zubo. Ay, di sum na, maru mapang mo, bagi sum phone tawag ko ni, lan nungai bra na hai zubo, nang lan yam nungai ko na. Marup na ingon da tawi bidu yan, siya ko ado, jikti lan oy bani na. Ay di marup oy ko, marup ki number do ay thamda ba. Ay, nang nawai, thagi ni ne. Ay tambi gi dune ba ha. Saur du kasi tong mo ay do na. Pare. Siya, siya ko. Siya ko siya tawag mo jikti. Sume nang hai do yam chombo wa phang nang yam na kano tawi ne aseng budi sum hai adu nusi adu khalo de ai di yengna da bugi wa to to nang na tum na thongoi da lei aseng bai do ko do dum yam phai oi da ba hai daga mi kano tong na ba hai tare ko oi da ba hai daga mi nusi ba man na ba hai do suru ku di nang gi aseng ba hai bu na bo ko gi yengna ba ne hai gera puna ba ne na hai gera nang aseng ba hai do adu na bo hen nusi re se ado wadi khara sum ai non da hang ke na pon sum tawjar ko ne ngasi je jaya ka be hango he ado saudabso aina wakando to meiga tuki gidi kan nungda punba yaro ji nang adungai ko adumai haina roise ko aina ngasi phone tawrai sidi nongonda aikoi je irang je kamai tawna noi site gi su aikoi site gi su kamai na gyan tamina ga ge haibagi wakalon du da aina nongonda sum suggest to longning dana ai ju suggest sum pining dana phone je tawr ko ni ko adu nang nadi hana nang temper da lairame ngasi nang kainom tawrom dong male ko pare amo ama ore su ko aikoi ga ai ga di punba ta ga roi aina nang murup oibagi adom haithok le pai ka su kai de adu ita ga di ai su ai di noi jam punningi ko noi jam nungsi ai di nang saudi sauno ko saudi sauno noi jam nungsi aduna amona uba pamdre ko adi sum nungsi ba ji unara ga di nungsi ba do magun mangi dana sum toi na lemina de adu sum toi na usala ga di ina ta jang ju yam toi cha sala di saninga te dana aduna nungsi bani na ai noi jam nungsi ba ko ai jam nungsi noi je aduna yam la na thamninge noi je ko adu koi ga amona samna ningdre ba hai samna ningde mom di dum ugidre he nungsi he na dumai leininge ba ko amona punba pamdre seng na harage du ko aikoi na su pamdre pare da si na phagi ni iban nang hai du phagi ni ai hai du phagi ni aji bang da ibani wari sanai je aina hujik phausi da ibani ngang nei wa je phagi ni na adum khalli ko aduga kaino rom da oina reality oi rom da ai sanction lage adu hujik nei diba irang si kramai tawraga di noi gi demand du hanto hanjal lai tabra adu kramai tawraga di ko ji pun ba yani amtang hairo hairo ne kram han sira ko adu di hangono da pare na hanganing du di hangaroge maitai na kadai da hauriba maitai na get anglo manipur war ge mai get to mai khabdu de hai saklang nga ka ru phajang ngau ne thok su thok khidaba war du gi get bo mai tha thok khi phatro adu bo khoi tha thok budi nate noi gi mar gi kan organize lamana ju koi kuki singna noi ada da leiba workshop amada gi tayar da lawra ga mai thabane na moi press note ka thok khidudi nate adu aran mani maitai na mai thabane adu ita ga di lando hauge na hai tar ga di maitai na ada adu ta na torbung kangbai ta na la ga adagi noi jajapur yom dai la yungiba get tu mai thabagi muhuta lando horge na hai tar ga di koi sai da leiba anak anak wajidagi hana horoidra ba adu noi su adagi noi na kan susapur dagi hai ga laga impan manung da thamai ban manung da nagapan manung da noi na lanje hore mi hapa hore ha ga di yum mai thaba hore ha ga di adu sum bata ba ya ga da ba reality oi wa ra ba du panga ai no to to maitai na haubani maitai na mai thabani pare nang na ju adumaina adum khalle ko khalle adu ta gi noi anglo kuki war si karam ba sahi da mafam kadai da thokiba lano hairo ukul sai ta thokuna na ukul sai ta thokuna adu commander di landu gi hangunu adu panga hangunu ko kabe adu ti adu ai na je laitaba pot amada noi na dream sagalaga adumaina separate an do yam phate taunu ko ai na ai da di haigano kabe laitaba di haigano ko noi gi anglo kuki war ukulum da to yana hai ukulum da gi hatak moi gi indigenous people gaina ukulum da adugumba anglo kuki war thoki bilai tena adagi tongan ba uk da laiba adagi british museum da laiba kanu library da jusang yengo anglo kuki war thokra na adu rti thar kan du anglo kuki war jil lai tena hai adu noina thanda lai na hai mai toiba adu no khona panga hajin bane ai khoi di lai na adom da toina fai panga jil ga ikone phadagiro adu noi ukulum da toina lauro ne aina di thok ten lai ribani adu thok ena khala jeba thok ena ukul da tawa noi gi adugi landabu noina susampur rom da poraga noi gi adugi war memorial yongi dubu adu tati ukraine ga russia ga kanu tawri su
ꯂꯥꯟ ꯇꯧꯅꯩꯁꯤꯁꯨ ꯑꯗꯨꯒꯤ ꯍꯌꯦꯡ ꯃꯦꯃꯣꯔꯤꯌꯦꯜ ꯀꯩꯅꯣꯗꯣ ꯒꯦꯠꯇꯣ ꯀꯩꯅꯣꯗ USA ꯗ ꯆꯠꯂꯒ ꯌꯨꯡꯉꯨꯒꯗ꯭ꯔꯥ ꯑꯁ ꯀꯕꯤ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯉꯦꯗ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯗꯤ ꯅꯠꯇꯦ ꯅꯪ ꯅꯁꯥ ꯅꯊꯟꯇ ꯈꯪꯖꯩꯑꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩꯅ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯩ ꯊꯥꯕꯅꯤ ꯃꯩꯇꯩꯅ ꯂꯥꯟ ꯍꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯁꯇꯝꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯐꯩ ꯑꯗꯨ ꯅꯣꯏꯁꯨ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯍꯟꯗꯣꯛꯇ꯭ꯔꯤꯈꯩꯗꯤ ꯄꯥꯛ ꯌꯥꯔꯣꯏꯀꯣ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯡꯕꯣꯏ ꯑꯗꯨ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯕꯒꯤ ꯉꯁꯤ ꯅꯉꯣꯟꯗ ꯌꯥꯝ ꯆꯝꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ ꯑꯗꯨ ꯑꯩꯅ ꯍꯪꯕꯗ ꯅꯪ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯁꯤ ꯅꯣꯏꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯏꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏ ꯀꯔꯤ ꯗꯤꯃꯥꯟ ꯐꯪꯉꯒꯗꯤ ꯅꯣꯏꯁꯦ ꯂꯦꯞꯀꯦ ꯀꯥꯏꯅ ꯈꯟꯕ ꯂꯩꯕ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯌꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯐꯪꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯐꯪꯗꯕꯒꯨꯝꯕꯅ ꯈꯟꯕꯅꯤ ꯑꯩꯈꯣꯏꯗꯤ ꯐꯪꯈ꯭ꯔꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯑꯗꯨꯗꯣ ꯀꯅꯥꯅ ꯄꯤꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯄꯤꯕꯅꯤꯅ ꯅꯣꯏꯅ ꯍꯣꯏ ꯑꯩꯈꯣꯏ ꯀꯔꯝꯕ ꯑꯣꯊꯣꯔꯤꯇꯤ ꯋꯥ ꯍꯥꯏꯒꯦꯅꯦ ꯀꯩꯅꯣ ꯋꯥ ꯍꯥꯏꯒꯦꯅꯦ ꯁꯤꯝꯕꯣꯏ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯑꯃ ꯀꯩꯅꯣ ꯇꯧꯕꯁꯤ ꯔꯤꯀꯣꯅꯥꯏꯁ ꯇꯧꯕ ꯀꯩꯅꯣ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯍꯥꯏꯇꯥꯔꯦ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨ ꯏꯊꯟꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯗꯧꯅ ꯑꯩ ꯏꯊꯟꯇ ꯐꯪꯖꯕꯅꯦ ꯍꯥꯏ ꯌꯥꯕ ꯋꯥꯔꯣ ꯑꯗꯨꯕꯣ ꯑꯗꯨ ꯀꯅꯥꯅ ꯄꯤꯔꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯔꯥ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯎꯅꯦ ꯑꯩ ꯍꯥꯏꯕꯁꯨ ꯈꯔ ꯇꯥꯎꯅꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯔꯥ ꯀꯔꯤꯅꯣ ꯍꯥꯏꯔꯣꯅꯦ ꯑꯁ ꯃꯉꯣꯟꯗ ꯄꯤꯕ ꯄꯤꯗꯕ ꯀꯅꯥꯅ ꯄꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯩꯈꯣꯏ ꯐꯪꯈ꯭ꯔꯦ ꯋꯥ ꯂꯣꯏꯔꯦ ꯊꯝꯃꯣ ꯐꯣꯟꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯉꯥꯏꯈꯣꯅꯦ ꯁꯤꯕꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯑꯩꯅ ꯅꯉꯣꯟꯗ ꯂꯦꯟꯕꯁꯤ ꯅꯪ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯅꯪꯁꯦ ꯑꯩ ꯂꯦꯟꯐꯝ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯋꯥꯏꯗꯤ ꯍꯧꯅ ꯌꯥꯔꯦ ꯁꯥꯅꯤꯅ ꯃꯤ ꯉꯥꯡꯕꯁꯨ ꯃꯤ ꯃꯔꯣꯟꯁꯨ ꯈꯪꯗꯕꯅꯤꯅ ꯑꯩ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯍꯥꯏꯔꯛꯀꯦ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯃ ꯍꯥꯏꯒꯦꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯂꯣꯏꯔꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯗꯣꯡ ꯑꯃ ꯌꯥꯝ ꯊꯤꯅ ꯐꯨ ꯇꯥꯔꯒꯁꯨ ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯃ ꯌꯥꯝ ꯊꯤ ꯐꯨ ꯇꯥꯔꯒꯁꯨ ꯃꯕꯨꯛ ꯂꯥꯝꯃꯀꯥꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯆꯪꯉꯛꯀꯅꯦꯕ ꯍꯥꯏꯗꯤ ꯃꯄꯨꯅꯤꯅꯀꯣ ꯑꯗꯣ ꯍꯨꯏ ꯑꯃ ꯃꯤꯒꯤ ꯍꯨꯏ ꯑꯃ ꯅꯪꯅ ꯆꯥꯛ ꯊꯥꯕꯤꯔꯨꯀꯥꯟꯗꯅꯦ ꯍꯨꯏꯗꯨꯅꯅꯦ ꯅꯪꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯩ ꯀꯥꯎꯔꯣꯏꯕ ꯑꯗꯨꯒ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯁꯥꯁꯤꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯀꯨꯀꯤ ꯍꯥꯏꯔꯤꯕ ꯁꯥꯁꯤꯗꯤꯅꯦ ꯆꯍꯤ 30 ꯊꯥꯛꯄꯤꯔꯁꯨꯅꯦ ꯅꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃꯇꯪ ꯍꯥꯏꯕꯤꯔꯨꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯕ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯆꯤꯛꯀꯦ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯅꯦꯕ ꯆꯨꯝꯕ꯭ꯔꯁꯦ ꯑꯗꯨ ꯈꯟꯒꯅꯣ ꯑꯩꯈꯣꯏꯗꯤ ꯀꯁꯇꯝ ꯌꯥꯗꯕꯅꯦ ꯍꯨꯏ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯀꯨꯀꯤꯅꯦ ꯀꯨꯀꯤꯁꯨ ꯅꯠꯇꯦ ꯅꯣꯏꯁꯦ ꯍꯨꯏꯁꯨ ꯅꯠꯇꯦ ꯅꯣꯏꯁꯦ ꯁꯩꯇꯥꯟꯅꯤ ꯅꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯣ ꯅꯈꯣꯏ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯆꯦꯛꯁꯤꯜꯂꯒ ꯌꯦꯡꯉꯣ ꯌꯦꯡꯁꯦ ꯑꯗꯨ ꯂꯥꯟꯁꯦ ꯉꯥꯏꯈꯣ ꯋꯥ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯁꯤꯝꯕꯣꯏ ꯑꯩ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯗꯅꯦ ꯑꯩ ꯅꯉꯣꯟꯗ ꯑꯦꯅꯤꯃꯤꯅꯦꯅ ꯈꯟꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯋꯥ ꯈꯔ ꯈꯪꯕ ꯄꯥꯝꯃꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟꯒꯨꯝꯅ ꯈꯟꯕꯅꯦ ꯑꯩꯗꯤ ꯑꯦꯅꯤꯃꯤꯒꯨꯝꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯅꯤꯃꯤ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯣꯏ ꯀꯩꯅꯣ ꯇꯧꯕꯗ ꯂꯥꯟꯁꯦ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3 ꯀꯩꯅꯣꯗꯨꯗ ꯃꯦ 3 ꯃꯩ ꯊꯥꯕꯗꯒꯤ ꯍꯧꯕꯅꯦꯅ ꯍꯥꯏꯔꯦ ꯂꯥꯟꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅꯁꯨ ꯀꯨꯀꯤꯅ ꯍꯧꯕꯅꯦꯅ ꯍꯥꯏꯔꯤꯅꯦꯀꯣ ꯅꯣꯏꯅꯁꯨ ꯃꯩꯇꯩꯅ ꯍꯧꯕꯅꯦꯅ ꯍꯥꯏꯔꯤꯅꯦ ꯑꯁꯦꯡꯕꯩꯗꯤ ꯉꯥꯏꯈꯣꯁꯦ ꯋꯥ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯅꯔꯒ ꯏꯕꯥꯅꯤ ꯇꯦꯟꯁꯟ ꯂꯩꯅꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯄꯣꯏꯟꯇ ꯂꯥꯛꯅꯁꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯣꯏꯅꯁꯨ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯅꯪꯁꯦ ꯋꯥꯔꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯕ ꯑꯗꯨꯒꯤ ꯇꯧꯖꯔꯛꯄ ꯑꯩꯈꯣꯏꯗꯤ ꯁꯥꯟꯅꯅꯤꯡꯗꯕ ꯁꯥꯟꯅꯅꯤꯡꯗꯕꯅꯤꯅ ꯑꯗꯨꯗꯤ ꯂꯥꯁ ꯑꯣꯏꯅꯁꯦ ꯉꯥꯏꯈꯣꯁꯦ ꯌꯥꯗꯦ ꯑꯗꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯑꯩ ꯑꯔꯣꯟꯕ ꯍꯥꯏꯔꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯅ ꯃꯦ 3ꯗ ꯏꯔꯥꯡ ꯍꯧꯅꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯅꯣꯏꯅ ꯀꯩꯅꯣꯒꯤ ꯃꯩ ꯊꯥꯕꯗꯒꯤ ꯍꯥꯠꯅꯕꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯦ 3ꯒꯤ ꯃꯃꯥꯡꯗ BDF ꯄꯥꯔꯁꯣꯅꯦꯜ ꯑꯃ ꯄꯣꯄꯤ ꯌꯥꯟꯕ ꯆꯠꯈꯤꯕꯗ ꯅꯣꯏꯅ ꯍꯥꯠꯈꯤꯕꯗꯨꯗꯤ ꯂꯥꯟꯁꯦ ꯀꯅꯥꯅ ꯍꯧꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯠꯄꯗꯤ ꯒꯣꯔꯃꯦꯟꯒꯤ ꯃꯤ ꯍꯥꯠꯄꯅꯦꯅ ꯀꯩꯅꯣ ꯃꯩꯇꯩ ꯇꯥꯡꯈꯨꯜꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ꯭ꯔꯣ ꯒꯣꯔꯃꯦꯟꯒꯤ ꯐꯣꯔꯁꯦꯁꯅꯦꯅ ꯍꯥꯠꯄꯅꯦꯕ ꯅꯠꯇ꯭ꯔꯥ ꯆꯨꯝꯃꯅꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅꯦꯅ ꯍꯥꯠꯂꯤꯔꯥꯕ ꯑꯗꯨꯗꯣ ꯑꯗꯨꯅꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅꯦ ꯍꯥꯏꯔꯒ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯉꯥꯏꯈꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯇꯦꯠ ꯐꯣꯔꯁꯅꯦꯅ ꯍꯥꯠꯄ ꯑꯣꯏꯇꯥꯔꯒꯗꯤ BDFꯇꯨꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯆꯥ ꯃꯁꯨꯅꯤ ꯃꯥꯏ ꯃꯊꯛꯇ ꯑꯆꯧꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯅꯦꯕꯀꯣ ꯃꯥꯏ ꯃꯊꯛꯁꯤꯗ ꯑꯆꯧꯕꯁꯤꯡꯗꯨꯒꯤ ꯑꯣꯔꯗꯔꯅꯅꯦꯕ ꯑꯗꯨ ꯅꯣꯏ ꯄꯣꯄꯤ ꯌꯥꯟꯕ ꯈꯣꯠꯄ ꯆꯠꯂꯤꯗꯣ ꯍꯥꯏꯕꯗꯤ ꯑꯆꯧꯕꯁꯤꯡꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯅꯣꯏ ꯀꯨꯀꯤꯁꯤꯡꯅ DG IG ꯅꯨꯡꯖꯤ ꯃꯌꯥꯝ ꯑꯣꯏꯔꯤꯕ ꯃꯣꯏꯒꯤ ꯑꯣꯔꯗꯔꯅꯅꯦꯕ ꯑꯗꯨ ꯄꯣꯄꯤ ꯌꯥꯟ ꯆꯠꯂꯤꯗꯣ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯃꯊꯛꯇ ꯂꯩꯕ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯆꯧꯕ ꯑꯗꯣ ꯃꯣꯏꯁꯨ ꯒꯣꯔꯃꯦꯟ ꯁꯔꯚꯦꯟꯅꯤ ꯒꯣꯔꯃꯦꯟꯒꯤ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯁꯦ ꯂꯣꯏꯅ ꯇꯥꯀꯣ ꯃꯣꯏꯁꯨ ꯀꯩꯅꯣꯒꯤ ꯒꯣꯔꯃꯦꯟꯒꯤ ꯄꯨꯂꯤꯁꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯅ ꯍꯥꯠꯇ꯭ꯔꯤꯗꯨꯅ ꯀꯩꯗꯧꯕꯩ ꯍꯥꯠꯇ꯭ꯔꯤꯅꯣ ꯑꯗꯨꯗꯤ ꯂꯝ ꯍꯥꯏꯊꯣꯛꯏꯁꯤꯅ ꯃꯔꯨ ꯑꯣꯏꯕꯒꯤ ꯄꯪꯂꯥ ꯍꯥꯏꯔꯒ ꯑꯩꯗꯨ ꯑꯃꯨꯛꯀ ꯌꯥꯔꯦ ꯇꯣꯛꯁꯦ ꯑꯗꯨꯗ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯅꯣꯏ ꯀꯨꯀꯤꯗꯩꯁꯨ ꯐꯣꯔꯁ ꯃꯌꯥꯝ ꯌꯥꯎꯏ ꯒꯣꯔꯃꯦꯟ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯣꯏ ꯀꯨꯀꯤꯒꯤꯗꯁꯨ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯂꯩ ꯅꯣꯏꯒꯤ ꯀꯨꯀꯤꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯗꯣ ꯃꯣꯏꯅ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯃꯥ ꯆꯠꯂꯤꯁꯦ ꯅꯣꯏ ꯀꯨꯀꯤꯒꯤ ꯑꯆꯧ ꯑꯁꯥꯡ ꯃꯉꯣꯟꯗ ꯑꯣꯔꯗꯔ ꯄꯤꯔꯛꯄ ꯄꯣꯄꯤ ꯌꯥꯜꯂꯣꯅ ꯑꯣꯔꯗꯔ ꯄꯤꯈꯤꯕ ꯑꯆꯧ ꯑꯁꯥꯡꯁꯦ ꯅꯣꯏꯅ ꯍꯥꯠꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤꯅꯣꯕ ꯍꯪꯒꯅꯨꯗ ꯑꯁ ꯀꯕꯤ ꯅꯪ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥꯗꯣ ꯍꯩꯗꯟ ꯑꯦꯖꯦꯟꯗꯥꯗꯣ ꯂꯣꯏ ꯈꯪꯂꯛꯀꯦ ꯍꯥꯏꯔꯕ꯭ꯔꯣ ꯌꯥꯔꯦ ꯐꯔꯦ ꯑꯗꯣ ꯅꯪ ꯌꯥꯝꯅ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨ ꯈꯪꯉꯒ ꯑꯩꯈꯣꯏ ꯈꯪꯉꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨ ꯍꯥꯠꯂꯨꯕꯩꯅꯦ ꯉꯔꯥꯡ ꯑꯗꯨ ꯍꯥꯠꯂꯨꯕꯩꯅꯤꯀꯣ ꯉꯔꯥꯡ ꯅꯣꯏ ꯀꯩꯅꯣꯗ ꯇ꯭ꯔꯛ 3ꯗ ꯆꯟꯗꯗꯅ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯁ ꯈꯪꯕ꯭ꯔꯣꯗ ꯀꯕꯤ ꯅꯪ ꯋꯥꯔꯤꯗꯣ ꯑꯁ ꯉꯥꯡꯉꯦꯗ ꯅꯣꯏ ꯀꯩꯅꯣꯒꯤ ꯅꯣꯏ ꯀꯥꯡꯄꯣꯛꯄꯤꯔꯣꯝ ꯁꯥꯏꯠꯇꯒꯤ ꯀꯌꯥ ꯌꯥꯎꯒꯦ ꯑꯩꯈꯣꯏꯅ ꯈꯪꯕꯗ 3 ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯃꯗꯤꯅꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯑꯩꯁꯨ ꯃꯤꯉꯣꯟꯗ ꯍꯥꯏꯔꯣꯏ ꯅꯪꯁꯨ ꯀꯩꯅꯣ ꯇꯧꯔ ꯅꯣꯏ ꯃꯤꯁꯨ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏ ꯑꯗꯨ ꯏꯕꯥꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯅ ꯍꯥꯏꯅꯖꯦꯕ ꯑꯩꯅ ꯈꯪꯕꯗ ꯀꯥꯡꯄꯣꯛꯄꯤꯗ 3 ꯌꯥꯎꯔꯦ ꯅꯣꯏꯒꯤ ꯁꯤꯔꯤꯁꯦ ꯑꯗꯣ ꯑꯇꯩꯗꯤ ꯍꯥꯏꯔꯛꯑꯣ ꯀꯕꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯣꯏ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯣ ꯅꯈꯣꯏ ꯀꯤꯔꯔꯣꯏ ꯅꯈꯣꯏꯗꯤ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏꯅ ꯔꯥꯎꯟ ꯇꯧꯔꯒ ꯊꯝꯈ꯭ꯔꯕꯅꯤ
ꯄꯨꯈ꯭ꯔꯤꯗ ꯔꯥꯎꯟ ꯇꯧꯔ ꯊꯝꯈ꯭ꯔꯕꯅꯦꯕ ꯉꯥꯏꯈꯣ ꯑꯩ ꯅꯪꯁꯨ ꯊꯝꯗꯧꯔꯃꯤꯅ ꯅꯪꯁꯨ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯔꯦ ꯑꯗꯣ ꯑꯔꯣꯏꯕꯁꯤꯗ ꯑꯩꯁꯨ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯍꯧꯒꯦ ꯍꯥꯏꯔꯣ ꯄꯨꯈ꯭ꯔꯤꯗ ꯅꯣꯏꯅ ꯔꯥꯎꯟ ꯇꯧꯔ ꯊꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯒꯅꯣꯗ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯁꯦ ꯕꯣꯝꯁꯦ ꯌꯥꯝ ꯆꯥꯎ ꯇꯥꯔꯒꯁꯨ ꯃꯅꯨꯡꯗꯒꯤ ꯄꯤꯛꯄꯗꯣ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯒꯅꯨꯅꯦ ꯅꯈꯣꯏ ꯃꯩꯇꯩꯗꯤ ꯑꯗꯨꯅꯅꯦ ꯍꯩꯕꯅꯤꯅ ꯁꯤꯡꯗꯗꯤ ꯀꯩꯅꯣ ꯅꯊꯤꯕꯣꯡ ꯆꯥꯕ ꯇꯝꯕꯤꯔꯤꯕ ꯅꯐꯤ ꯅꯔꯣꯟ ꯁꯦꯠꯄ ꯇꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯁꯤꯡꯗꯗꯤ ꯅꯣꯏꯅ ꯁꯤꯡꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯊꯤꯕꯣꯡꯒꯨꯝꯕꯗꯤ ꯍꯥꯏꯒꯅꯨꯍꯦ ꯅꯪ ꯍꯥꯠꯊꯣꯛꯑꯣ ꯍꯧꯖꯤꯛ ꯂꯥꯛꯂꯒ ꯑꯩꯅ ꯂꯣꯏꯁꯤꯜꯂꯔꯣ ꯑꯩ ꯃꯤꯅꯥꯏ ꯃꯆꯥ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯕ ꯄꯥꯟ ꯃꯥꯏꯔꯦꯟ ꯆꯥꯔꯒ ꯂꯩꯔꯝꯕꯗꯒꯤꯅꯦ ꯈꯪꯕ꯭ꯔꯥ ꯅꯐꯤ ꯅꯔꯣꯟ ꯁꯦꯠꯄ ꯅꯊꯤꯕꯣꯡ ꯆꯥꯛ ꯆꯥꯕ ꯃꯩꯇꯩꯅ ꯇꯝꯕꯤꯔꯤ ꯉꯥꯛꯇꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯅꯦ ꯊꯤꯕꯣꯡꯁꯤꯡꯗꯒꯤ ꯋꯥꯉꯥꯡ ꯃꯨꯟꯇꯧ ꯅꯪꯁꯤꯗꯤ ꯂꯝꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯂꯧꯈ꯭ꯔꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯣ ꯉꯝꯕ꯭ꯔꯥ ꯌꯦꯡ ꯇꯥꯔꯦ ꯀꯩꯅꯣꯝ ꯑꯩ ꯅꯉꯣꯟꯗ ꯋꯥꯆꯞꯇꯅꯦ ꯑꯩ ꯅꯉꯣꯟꯗꯅꯦ ꯀꯩꯅꯣꯝ ꯊꯥꯕꯤꯔꯛꯀꯦꯕ ꯅꯪ ꯑꯀꯥꯝꯄꯦꯠ ꯌꯥꯝ ꯉꯥꯡꯉꯦꯀꯣ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯕꯤꯔꯦ ꯑꯩ ꯅꯪꯗ ꯀꯩ ꯇꯧꯕ꯭ꯔꯣ ꯅꯪꯅ ꯀꯩ ꯉꯝꯕ꯭ꯔꯣ ꯑꯩ ꯃꯤꯅꯥꯏ ꯃꯆꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯅꯪ ꯑꯀꯥꯝꯄꯦꯠ ꯌꯥꯝ ꯉꯥꯡꯕ ꯑꯀꯥꯝꯄꯦꯠ ꯌꯥꯝ ꯉꯥꯡꯕ ꯄꯥꯟꯗꯥ ꯃꯥꯟꯕ ꯊꯤꯈ꯭ꯔꯕ ꯅꯆꯤꯟꯗꯨꯗ ꯃꯔꯨꯅ ꯄꯥꯟꯕ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯑꯃ ꯐꯣꯇꯣ ꯑꯃ ꯌꯥꯎꯋꯦ ꯑꯗꯨ ꯊꯥꯕꯤꯔꯛꯀꯦ ꯌꯦꯡꯉꯨꯀꯣ